Ngasi numit tadringei Meitei Police IRB Central Forcing Jiribam Town degi thadokadbni Fairzol amasung Jiribam district base tauba Mar Village volunteer gi enforcement and publicity na thadorokpa serol amana hairibadi ngasi ayuk pung 3:30 kuntra tabu matamda Mar Tribal School amada masak khangduba miyoi amana mai tharamlaga mari leinaba Mar Village volunteer HBB na react tawagi maongda Jiribam town da posting tariba Meitei Police IRB amasung town asida deploy tawriba Central Forcing ngasi tang 19 gi numit tadringei da town asi thadoknaba warning tawkhre HBB gi serol asina makha taribadi tangdu leitaba pamba Mar tribe na ngasi tribe asigi school amada mai tharamba asina takpadi tangdu leitaba pamde haibata I mamang da Meitei nupa sarat kauba ama hatkibagi maram khangdri ziri gi mokjol da longmi ama hatkiba amadi asida natana ziri gi usa tholda saigaulun singsan kauba miyoi ama hatkiba asida natana Mar tribe ki yung kaya may thakiba leirabasu Mar tribe singna khangduna lakli militant group singna longmi amabu siba yana phubiba militant group singna longmi amabu siba yana phubiba kaya si yenglagadi Meitei sing tangdu leitaba pamde masida khangba yabagi pangal wangmada yengduna leiraroi maram aduna Jiribam town da leiriba Meitei Police IRB amasung Central Forcing mafam asi thadokhigadabani haina serol asina palli adubu lenga ki agency amadi Assam Rifles na reason asida tangdu leitaba laknaba hotnariba asida ikai khumna li haiba wafum su HBB gi serol da hairi